Iche, ngasi han khara karam kanda ang laktuno. Khangdeda. Ngasi lerambasina aroiba oibasu. Iche se, Eigyamcha na pirakpani. Keshorjit Iya ida. Ang chaning mama kauro. Adudi hai mi oina thaji ko. Sister, lemjus anida. Che, phone of the bureau. Photo ta kamina jeba. Some memory oina ba. Che, rom ta hang. Shidai kapo. Che, si fajade. Cintun thongum da kap jeba. Cintu pina fajani. Kacce. As nangi machin che nupi amale. Haine de. Ado naunde ene helaba natro. Nupi hek maladuna. Se. Se, takjalo. Oh. Kaya ginodok mo na yung ito na. Yang ba mayaw ba? Ika je yang ka.
Nang yumda karam kal handoino. Hallani date 25 ta. Nang chatkrati unaba phangarine ko. Phangni kaino Kamaina no haije. video call da. Chatna batawase. Lao. Saslo. Kaigino thenga ide. Kashi tawtida. Ado kaidorage nangbo ngahan kidi unasi yatraga ngasidi lakta yaroi haisina. Eigyamcha college su loikrani aishumna hankrani. Aduna Eigyamcha ga sulapna krani. Aduna Eigyamcha gi namakta khudol ama pigena kobune. Kai kudona haije. Nang di kaidi layruno ba. Aina ngasai college halakpada layrakpane. Loshalo. Yam fazei. Aina nangi yumda lakti faubadi aine khalaga tum thambiyo ko. Mase aigi request ne. Ayu va fangdrasu khudo singduna dum layo ko. Do chana batawse thengrani. Mem na mu ngangani ba. Horen call in sanarase. Ado college su loidore nang kaidoge khalino. Khangbideda. Loiraga abana dum apamado aigisi dum apamane. Ado nangdi Aidi phang dum tawrage khali. Ado phangdragana pabungda khabai chagap tiari tawrona haigro lore. Che, chak ta thona bator sla. Lao. Kai chatino? Sapaudan chaloge tawban. Saidi kaida. Imanabi hoida. O manabi hoidi kaida. Terada. Adu lambi thwe seminars. Nang di kai chatuno. Aise kainom. Kaino murmur soiduna. Ngarbu nangba. Ai ngaldro bane. Lo sa tu disas. Tongkolo.
ꯇꯧꯖꯅꯁꯅꯨ ꯍꯜꯂꯣ ꯂꯣꯏꯁꯤꯟꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕꯣ
ꯑꯁ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯅꯨꯄꯥ ꯂꯨꯊꯧꯁꯤ ꯇꯧꯕꯅꯦ ꯑꯦ ꯀꯩꯅꯣ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯅꯪꯅ ꯉꯁꯤꯗꯤ IS ꯀꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯞꯊꯔꯒꯦ ꯍꯥꯏꯔꯕ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯝꯕ ꯃꯥꯅ ꯂꯥꯞꯊꯣꯛꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯁꯥꯟꯅꯔꯝꯃꯦ ꯑꯣꯠꯂꯝꯃꯦꯅ ꯅꯪꯅ ꯅꯨꯄꯤ ꯈꯨꯗꯤꯡꯗ ꯑꯣꯠꯀꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯗꯤ ꯂꯥꯟꯒꯅꯤ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯅꯕꯅꯤ ꯑꯩꯅ ꯉꯁꯤ ꯅꯤꯁꯥ ꯆꯥꯔꯤꯁꯦ ꯅꯨꯄꯥꯅꯦ ꯉꯥꯎꯈꯥꯏꯒꯗꯕꯅꯦ ꯅꯣꯡꯐꯥꯗꯣ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ ꯏꯇꯥꯎ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯇꯧꯔꯁꯤ IS ꯑꯣꯏꯒꯗꯕ ꯅꯪꯗꯤ ꯂꯥꯛꯑꯣ ꯕꯦꯟꯗꯔꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯉꯁꯤ ꯃꯆꯥ ꯑꯃ ꯄꯥꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯌꯦꯟ ꯊꯣꯡꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡ ꯌꯥꯗꯦ ꯑꯩꯉꯣꯟꯗꯗꯤ ꯊꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯌꯦꯟꯖꯥꯡ ꯑꯍꯥꯎꯕꯁꯦ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕ꯭ꯔꯣ ꯊꯣꯡꯉꯤ ꯀꯣꯂꯦꯖꯁꯨ ꯂꯣꯏꯈꯔꯦ ꯅꯪ ꯀꯅꯥꯝ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯐꯥꯎꯅꯗ꯭ꯔꯦ ꯃꯌꯣꯐꯤꯗꯣ ꯅꯍꯥꯟ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯒꯤ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝ ꯄꯥꯎ ꯐꯥꯎꯅꯗꯦ ꯑꯗꯣ ꯑꯗꯨꯝ ꯃꯔꯝ ꯑꯃ ꯂꯩꯔꯕ ꯏꯟꯖꯥꯡ ꯊꯤꯜꯂꯛꯄꯁꯤꯁꯨ ꯑꯗꯣ ꯇꯣꯝꯄꯣꯛꯇꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯀꯩꯅꯣ ꯃꯥꯕꯨ ꯅꯨꯄꯤꯔꯣ ꯑꯩꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯒꯗ꯭ꯔꯣ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯣ ꯅꯪ ꯇꯣꯝꯄꯣꯛꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯄꯥꯃꯦꯜꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯔꯨꯝ ꯊꯨꯞꯅ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯑꯣꯏꯖꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯟꯊꯣꯛꯇꯕꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯑꯃ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯔꯝꯕꯅ ꯂꯣꯟꯊꯣꯛꯇꯕꯤ ꯂꯩꯔꯥꯡꯗꯤ ꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯄꯤꯔꯥꯡꯒꯤ ꯅꯣꯡꯂꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯉꯣꯟꯗ ꯅꯤꯡꯊꯤꯖꯅ ꯍꯥꯏꯒꯦ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯁꯦ ꯆꯪꯉꯨ ꯅꯣꯏ ꯕꯦꯠ ꯅꯨꯄꯤꯗꯨꯅ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯝꯃꯅꯤ ꯍꯣꯏ ꯆꯪꯉꯒꯦ ꯑꯗꯨꯗꯤꯀꯣ ꯊꯃꯣꯏ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯎꯗ꯭ꯔꯤꯕ ꯊꯃꯣꯏꯗꯨꯒꯤ ꯑꯋꯥꯕ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯍꯤꯌꯥ ꯈꯥꯡꯂꯤꯕ ꯂꯩꯔꯥꯡ ꯅꯪꯒꯤ ꯄꯤꯔꯥꯡꯗꯨꯕꯨ ꯇꯩꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯕ ꯊꯃꯣꯏꯗꯨꯗꯤ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯒꯦ ꯅꯨꯡꯁꯤꯕꯁꯤꯁꯨ ꯃꯃꯤ ꯇꯥꯃꯜꯂꯔꯣꯏꯒꯦꯀꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯊꯃꯣꯏ ꯑꯃꯒꯤ ꯃꯩꯆꯥꯛꯁꯦ ꯀꯔꯝꯅ ꯀꯣꯟꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯗꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯗꯤ ꯈꯪꯗꯦꯀꯣ ꯈꯪꯗ꯭ꯔꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯎꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕꯗꯣ ꯎꯈꯤꯗ꯭ꯔꯦ ꯆꯥꯕꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤꯕꯨ ꯀꯩꯒꯤꯅꯣ ꯆꯥꯎꯈꯠꯄ ꯍꯥꯏꯁꯤ ꯀꯩꯅꯣ ꯐꯖꯔꯦ ꯐꯖꯔꯦ ꯕꯤꯑꯣꯇꯤ ꯐꯖꯔꯦ ꯅꯨꯄꯤ ꯀꯣꯟ ꯋꯥꯡꯒꯅꯨ